Ring Phurup ki Ichil Inao Mayam SARUK YADUNA Heirok ta Chingtam Sajibu Khudol Tamba ki Thouram Pangthokhre Chingmi Tami Machil Manau ne haiba utuna thamoi ki senglaba mari hena chesinabagi pandamda Heirok apunba maira paibina silaga Heirok part 2 umang laikol gi mipun sangda pangthokiba Thouram aduda Heirok ka khullonariba Maring Phurup ki Ichil Inao singna kundaba Tenopal district ki manung chanba Karungthel Wabaching Thamlai Wabaching Hainau Makhong Konaitong Thabi Kaithel Paringtong amasung machi gi khunja sing SARUK yaki Chingmi Ichil Inao sing aduna Thouram SARUK yaba lakpada tamgi machal nupi sing manau singi damak chingda hoba kalen mana masing kaya masu khudol oina purakhi ngasigi ching lemlaba Thouram aduda SARUK yakiba maring uparuki present su oiriba machi village ke chairman yaima maringna miyamda mahaki pukning gi oiba warol thamnaduna hai khudol haibesi pumna mapu sembiba mapuna pibiba Wahini Khudol da chauba pikpa laite Sajibu thana lakpada mache machal oibi singna mabung mapwa singda kum amagini haina Khudol amatang tamba sina machil mana oibegi thamogi senglaba mari adu utpani masi mamal yamna yami Heirok apunba maira paibina asigumba Khudol tambiba sina mamangai da khulonariba maselgi ahalaman singi nungsina badu amukna hongna pokhalli tongan ba safu singna aikhoi maselgi marakta khaidokna bo hotnariba asi punna thengna minasi Sajibu Khudol tamba asi yamna pukning nungsi lakadoriba chahi singdasu pangthokse haiki ngasigi Thouram aduda Heirok ki apunba maira paibigi pautakloi thokchom gunamani laimana president oina Heirok part 2 GP gi chairperson Laisram Khamba Heirok part 3 GP gi chairperson Thokchom Premjit Heirok part 3 GP gi chairperson Ahong Sangbam Jugindro Singh amadi Tagdal gi chairman Yengkhom Baigachandrana guest of honor sing oina SARUK yaki Miyam chona tin ki ba Thouram aduda Maring Phurup ki tongan ba nat ki oiba jagoi kyasu Khudol tamke